Manipur Legislative Assembly ki Speaker Thokchom Saichabartana Brahmapur Women Association ge Meira Sanglen ama ngasi sangakre Manipuri khunai asibo afava khunai ama oihanbada Meira Paibi shingi achauba thodang lei social reformation khakta natana human resource development amadi education sector da Meira Paibi shingna mateng pangbiu haina Speaker Thokchom Saichabartana appeal tawkre ngasi Yai School constituency ke manung channa Brahmapur Laljilak palaikai da laiba Brahmapur Women Association ge nauna saba Meira Sanglen Yai School gi MLA oibata tana Manipur Legislative Assembly ki speaker su oiriba Thokchom Saichabartana haunabi matung inna sangabaga loinana miyamda khusinaki thauram aduga mari lainana speaker Thokchom Saichabartana hai Meira Paibi singna Manipuri society asigi changdaba yadraba saruk amani Meira lup singna miyambo aranba tauba singdagi ngakthokpa amadi mayai kaba Jinjak Tingbagi, Tabak Tauriba Asiki Matakta, Laikai da Lairiba, Awana, Laita Laira Singi, Yangsin Biba Amadi, Mahima Sing Tambagi, Lamda, Fagatnaba, Tabak Singsu, Paikat Haningi, Lamdam Asida Hanagum Tangdu Laitaba, Nungayai Faba, Lamdam Ama, Oihanbada, Langak na Miam Gimateng, Matautari, Manipur Fagatnaba Honabada, Meira Paibi Singi, Achoba Taudang Lehaina, Speaker Thokchom Saichabartana, Fongdoki. Ngasigi thauram aduga mari lainana Speaker Thokchom Saichabartana Brahmapur Laljilak palaikai da laiba ahal oiraba mioi kaya da khudol pot tamduna pukning thaugatki Meira Paibi oiro club oiro natraga any sansan donatari oiba leidana sigumase khoina yamna unity oina mapung thana lingba pamba adu level chigide masi matang matam ne adabana khangde ke mase ta pumba adu thabak ama mai pang no kanna chakni da mase thongta thongga de mai thi adu na khoi punna apunna na pangani haiba khoi wahai nisi machani society ma leiragadi development to do yate development to bu tamda ayen apan biba na jaga si yani ya do ba mari to ba nuaite development to do tamda quality ingbi yai to do to malam cha do khang yai aduna to on na te na prasar do phate